Prime Minister Narendra Modi na ngarang None District ki Khupum da study tour chakiba mahiroi singna tongba bus ama Khupum Police Station ki manung chanba Tuvung Village manakta accident thokpada mahiroi taret yauna miyoi mapan laikhidabagi thodok adubu thamoi sokna nungaitaba fongdorokpaga loinana laikhidraba singidamak ex gratia oina lupa lakh ani ani piragani haina laukthokre Thodok aduda laikhidaba mahiroi sing amadi oja singi imung manunggi awabada saruk yabaga loinana soktuna lairiba mahiroi sing atuba matamda fagalakpa oirasano haina PM Modi na tweet tawrakli Manipur lengakna pangfam thokpa mateng pangli center gi maikaidagi shu Prime Minister's National Relief Fund PMNRF tagi bus accident aduda laikhidraba singi ex gratia lupa lakh ani ani pibaga loinana asok apan nanglaba singi damak lupa lising yankai piragani haina PM Modi na laukthokibani Hauzik China da kana sandok liba COVID ki variant asi Gujarat ki miyoi ani da tha ani ki mamang da narakpadagi hospitalized tawdana mayum da adumak naba fakre haina official singna NDTV da fongdokre Hairiba patient ani asi chaliba chahi asigi October November tha da Omicron gi variant oiriba BF7 amadi BF12 na nakhibani haina Health Department na hairi Patient ani asigi manungda amadi September 13 da US tagi halakibani patient aji Pfizer vaccine ahum la kaplaba patient ni mahak home isolation tawduna anaba asidagi farakibani hairi China da COVID-19 case hengalakpa asi mipainingai oi haina World Health Organization na hairi Wafam asing arang yumjakation numita pangthokiba weekly news conference ta World Health Organization gi Director General Tedros Adhanom Ghebreyesus na fongdokhibani mahakna makhata na haikibada laichat asigi matang da World Health Organization na hojik laichat asigi santorakliba variant asigi matang da hena akupa marol thizin pam thokpaga loinena hospital da admission tawba migi masing amadi intensive care unit support singi matang da shu thizin pam to I haina fongdokhi Global Health Body na haijarakpagi matung inna COVID-19 laichat asi karamna haurakibano haibagi matang da hena bhab tananaba China da COVID-19 haurakibagi data bisilaknaba amukhana World Health Organization na ningsingki Chahi amagi mamang da oikiba COVID ki fibam dagi haujik na khara safarabasu laichat asi leiba maramna oirakpa yaba kaya dagi ngakthoknanaba cheksin naba wafam kaya thamki